ꯔꯣꯕꯣꯠ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯄꯥ ꯑꯅꯤ ꯁꯨꯏ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯃꯛꯁꯦ ꯃꯥꯅ ꯃꯄꯥꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥꯁꯦ PhD ꯗꯤꯒ꯭ꯔꯤ ꯐꯪꯉꯕꯅꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯒꯤ ꯃꯄꯥꯁꯤꯗꯤ ꯀ꯭ꯂꯥꯁ 8 ꯐꯥꯎꯕ ꯄꯥꯁ ꯇꯧꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯃꯛꯁꯦ ꯁ꯭ꯃꯥꯔꯠ ꯑꯃꯁꯨꯡ ꯍꯥꯔꯗ ꯋꯥꯔꯛ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯈꯦꯠꯅꯩ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥꯁꯤꯅ ꯃꯉꯣꯟꯗ ꯇꯥꯛꯄꯤꯔꯤꯕꯁꯦ ꯄꯩꯁꯥꯁꯤꯅ ꯃꯌꯥꯝ ꯈꯠꯅ ꯆꯩꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯅꯤ ꯁꯤꯅꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯒꯤ ꯃꯄꯥꯁꯤꯅ ꯇꯥꯛꯏꯕꯁꯤꯅ ꯄꯩꯁꯥ ꯂꯩꯇꯕꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯅꯤ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥꯅ ꯃꯉꯣꯟꯗ ꯇꯥꯛꯏꯕꯁꯦ ꯑꯇꯥꯡꯕ ꯄꯣꯠꯁꯤꯡꯁꯤꯒꯤ ꯌꯦꯡꯒꯅꯨ ꯃꯁꯤ ꯋꯥꯈꯜ ꯈꯟꯒꯅꯨ ꯃꯁꯤ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯗꯦ ꯁꯨꯃꯥꯏꯅ ꯇꯥꯛꯏ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯄꯥꯁꯤꯅ ꯃꯉꯣꯟꯗ ꯇꯥꯛꯏꯕꯁꯦ ꯑꯇꯥꯡꯕ ꯄꯣꯠ ꯈꯜꯂꯨ ꯑꯆꯧ ꯑꯆꯧꯕ ꯋꯥꯈꯜ ꯈꯜꯂꯨ ꯑꯗꯨꯒ ꯃꯗꯨ ꯐꯪꯅꯅꯕꯒꯤ ꯇꯣꯉꯥꯟꯕ ꯂꯝꯕꯤꯁꯤꯡꯗꯨ ꯊꯤꯗꯣꯛꯎ ꯃꯗꯨꯅ ꯁꯤꯡꯕꯁꯨ ꯍꯦꯟꯒꯅꯤ ꯑꯗꯨꯒ ꯑꯅꯧ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥꯁꯨ ꯐꯪꯒꯅꯤ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥꯅ ꯃꯉꯣꯟꯗ ꯇꯥꯛꯏꯕꯁꯦ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯧ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯉꯒ ꯒꯣꯔꯃꯦꯟꯒꯤ ꯑꯆꯧꯕ ꯄꯣꯁ ꯑꯃ ꯐꯪꯉꯒ ꯅꯪꯒꯤ ꯂꯥꯏꯐ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯔꯗꯕꯅꯤ ꯃꯃꯥꯟꯅꯕꯒꯤ ꯃꯄꯥꯁꯤꯅ ꯍꯥꯏꯔꯤꯁꯤꯅ ꯅꯪ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯧ ꯃꯗꯨꯗꯨꯒ ꯅꯪ ꯅꯁꯥꯒꯤ ꯀꯝꯄꯅꯤ ꯍꯥꯡꯖꯔꯒ ꯃꯤꯌꯥꯝꯗ ꯊꯕꯛ ꯄꯤꯅꯅꯕ ꯍꯣꯠꯅꯧ ꯔꯣꯕꯥꯠꯁꯦ ꯌꯥꯝ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯌꯦ ꯃꯥꯅ ꯃꯄꯥ ꯑꯅꯤꯃꯛꯁꯤꯒꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯏꯜꯂꯦ ꯑꯗꯨ ꯃꯄꯥ ꯑꯅꯤꯃꯛꯁꯤꯒꯤ ꯃꯥꯒꯤ ꯂꯥꯏꯐꯇ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯇꯧꯕꯁꯦ ꯁꯤ ꯂꯣꯏꯅ ꯃꯥꯅ ꯑꯣꯕꯖꯥꯔꯕ ꯇꯧꯋꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯃꯥꯟꯅꯕꯒꯤ ꯃꯄꯥꯁꯦ ꯁꯤꯅ ꯇꯥꯛꯄꯁꯦ ꯁꯤ ꯐꯣꯂꯣ ꯇꯧꯋꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯄꯥꯁꯦ ꯃꯤꯅꯥꯃꯤ ꯐ꯭ꯂꯣꯔꯤꯗꯥꯒꯤ ꯑꯆꯧꯕ ꯃꯤꯂꯤꯌꯅꯔ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯔꯣꯕꯥꯠꯁꯤꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯄꯥꯁꯤꯒꯤ ꯇꯥꯛꯄ ꯂꯝꯕꯤꯗꯨꯗ ꯃꯥꯅ ꯐꯣꯂꯣ ꯇꯧꯔꯒ ꯃꯥꯁꯨ ꯑꯆꯧꯕ ꯃꯤꯂꯤꯌꯅꯔ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯥꯒꯤ ꯃꯄꯥꯁꯦ ꯁꯤꯁꯤꯗꯤ ꯂꯥꯏꯔꯕ ꯑꯃ ꯑꯗꯨꯝ ꯑꯣꯏꯅ ꯂꯩꯍꯧꯔꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯚꯤꯗꯤꯑꯣ ꯁꯤꯒꯤ ꯂꯣꯏꯕꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯥꯛꯆꯒꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯅꯁꯥꯅ ꯈꯟꯖꯔꯣ ꯑꯩꯅ ꯐꯣꯂꯣ ꯇꯧꯒꯗꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯔꯣꯕꯥꯠꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯄꯥꯁꯤꯗꯒꯤ ꯃꯥꯅ ꯇꯝꯃꯤꯕ ꯄꯣꯠꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯂꯤꯇꯔꯦꯁꯤ ꯁꯤꯅꯤ ꯍꯥꯏꯕꯗꯤ ꯑꯦꯁꯤꯠꯁ ꯑꯃꯁꯨꯡ ꯂꯤꯑꯦꯕꯤꯂꯤꯇꯤꯒꯤ ꯃꯔꯛꯀꯤ ꯈꯦꯠꯅꯕꯁꯤꯅꯤ ꯃꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯅꯣꯔꯃꯦꯜ ꯀꯃꯔꯁꯇ ꯇꯝꯕꯗꯣ ꯃꯗꯨꯗꯒꯤ ꯃꯤꯅꯤꯡꯁꯦ ꯈꯔ ꯈꯦꯠꯅꯩ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯖꯔꯛꯀꯦ ꯌꯥꯝꯅ ꯂꯥꯏꯕ ꯃꯑꯣꯡꯗ ꯇꯥꯛꯆꯔꯕꯗ ꯑꯦꯁꯤꯠꯁ ꯍꯥꯏꯕꯁꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯑꯩꯒꯤ ꯖꯦꯕꯇ ꯍꯥꯞꯄꯤꯔꯤꯕꯗꯨꯅꯤ ꯑꯗꯨꯒ ꯂꯤꯑꯦꯕꯤꯂꯤꯇꯤ ꯍꯥꯏꯕꯅ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯦ ꯂꯧꯊꯣꯛꯑꯀꯥꯟꯗ ꯂꯣꯏꯊꯣꯛꯈꯤꯕꯗꯨꯅꯤ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯖꯒꯦ ꯁꯨꯔꯦꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯔꯃꯦꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯒꯣꯔꯃꯦꯟꯗ ꯖꯣꯕ ꯇꯧꯕ ꯁꯦꯝ ꯄꯣꯁ ꯁꯦꯝ ꯁꯦꯂꯔꯤ ꯔꯃꯦꯁꯅ ꯇꯣꯂꯣꯞ ꯍꯦꯛ ꯐꯪꯕꯒ ꯐꯖꯕ ꯐꯤ ꯂꯩꯕ ꯑꯗꯨꯒ ꯕꯥꯏꯛ ꯂꯩꯕ ꯑꯗꯨꯒ ꯏꯟꯖꯣꯏ ꯇꯧꯕ ꯍꯥꯏꯕꯗꯤ ꯃꯁꯥꯅ ꯃꯁꯥꯁꯦ ꯏꯅꯥꯛ ꯈꯨꯟꯕ ꯑꯆꯧꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯅꯕ ꯃꯌꯥꯝꯗ ꯁꯣ ꯇꯧꯅꯅꯕ ꯑꯁꯨꯃꯥꯏꯅ ꯄꯨꯟꯁꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯩ ꯃꯥꯅ ꯂꯩꯔꯨꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯂꯤꯑꯦꯕꯤꯂꯤꯇꯤꯅꯤ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯈꯪꯗꯦ ꯂꯣꯏꯅꯅ ꯂꯩꯔꯨꯕ ꯄꯣꯠꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨꯅ ꯄꯩꯁꯥ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯂꯧꯈꯤꯅꯤ ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯃꯆꯥ ꯂꯧꯕ ꯇꯥꯔꯒꯁꯨ ꯃꯗꯨ ꯊꯥꯎ ꯍꯥꯟꯕꯗ ꯑꯗꯨꯃꯥꯏꯅ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯕꯗ ꯄꯩꯁꯥ ꯑꯃꯨꯛ ꯆꯪꯈꯤꯅꯤ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯈꯟꯊꯗꯦ ꯃꯥꯅ ꯂꯧꯔꯨꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯁꯤꯒꯤ ꯚꯦꯂꯨꯁꯦ ꯍꯦꯟꯒꯠꯂꯛꯇꯧꯕꯁꯨ ꯂꯩꯇ꯭ꯔꯦ ꯃꯁꯤꯅ ꯄꯩꯁꯥ ꯑꯣꯟꯊꯣꯔꯛꯑꯒ ꯃꯉꯣꯟꯗ ꯄꯤꯔꯛꯀꯗꯧꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯁꯨꯔꯦꯁꯇꯤ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯃꯥꯅ ꯇꯧꯗꯕ ꯌꯥꯗꯕ ꯄꯣꯠꯇꯨ ꯑꯃꯇꯪ ꯇꯧꯔꯒ ꯄꯩꯁꯥꯁꯤꯡꯁꯦ ꯂꯦꯝꯊꯅꯕ ꯍꯣꯠꯅꯩ ꯃꯗꯨꯒ ꯁ꯭ꯇꯣꯛꯀꯨꯝꯕ ꯑꯗꯨꯒ ꯔꯤꯌꯦꯜ ꯏꯁꯇꯦꯠꯀꯨꯝꯕ ꯁꯨꯝꯕꯁꯦ ꯃꯥ ꯁꯤꯖꯤꯟꯅꯕ ꯍꯣꯠꯅꯩ ꯃꯗꯨꯗꯒꯤ ꯄꯩꯁꯥ ꯑꯣꯟꯊꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯒꯤ ꯁ꯭ꯀꯤꯜꯁꯦ ꯏꯝꯄ꯭ꯔꯨꯞ ꯇꯧꯅꯅꯕ ꯃꯗꯨꯒꯤ ꯅꯣꯂꯦꯖ ꯍꯦꯟꯒꯠꯅꯅꯕꯁꯨ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯧꯏ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯁꯨꯔꯦꯁꯁꯦ ꯑꯆꯧꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯔꯃꯦꯁꯇꯤ ꯂꯥꯏꯔꯕ ꯑꯃ ꯑꯣꯏꯍꯧꯔꯦ ꯃꯥꯅ ꯍꯥꯏꯌꯦ ꯑꯩꯅ ꯇꯣꯂꯣꯞ ꯌꯥꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯂꯥꯏꯔꯍꯧꯕꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯍꯧꯔꯦ ꯑꯩꯒꯤ ꯇꯣꯂꯣꯞ ꯆꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯑꯆꯧꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯗꯕꯅꯤ ꯍꯥꯏꯅ ꯃꯁꯥꯅ ꯍꯥꯏꯖꯩ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯤꯁꯨ ꯌꯦꯡꯁꯤ ꯂꯥꯏꯔꯕꯒꯤ ꯀꯦꯁ ꯐ꯭ꯂꯣꯁꯦ ꯁꯨꯃꯥꯏꯅ ꯇꯧꯏ ꯃꯥꯒꯤ ꯏꯟꯀꯝ ꯂꯥꯛꯄꯁꯦ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯃꯤꯗꯜ ꯀ꯭ꯂꯥꯁꯅ ꯃꯁꯤꯗꯒꯤ ꯈꯤꯇꯪ ꯈꯦꯠꯅꯩ ꯑꯗꯨꯒ ꯃꯤꯗꯜ ꯀ꯭ꯂꯥꯁꯁꯤꯡꯁꯤꯅ ꯃꯥꯅ ꯐꯪꯕ ꯄꯩꯁꯥꯁꯦ ꯁꯤꯁꯤꯅ ꯃꯥꯒꯤ ꯇꯉꯥꯏ ꯐꯗꯕꯗꯨꯁꯨ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯒ ꯑꯍꯦꯟꯕꯗ ꯂꯤꯑꯦꯕꯤꯂꯤꯇꯤꯁꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯧꯔꯒ ꯄꯩꯁꯥꯗꯨ ꯂꯣꯏꯊꯣꯛꯑꯦ ꯄꯨꯔꯒꯤ ꯀꯦꯁ ꯐ꯭ꯂꯣꯁꯤꯒ ꯃꯤꯗꯜ ꯀ꯭ꯂꯥꯁꯀꯤ ꯀꯦꯁ ꯐ꯭ꯂꯣꯁꯤꯒ ꯌꯥꯝ ꯀꯟꯅ ꯈꯦꯠꯅꯔꯨꯕ ꯂꯩꯇꯦ ꯃꯤꯗꯜ ꯀ꯭ꯂꯥꯁꯁꯤꯡꯁꯤꯅ ꯈꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯃꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯠꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯦꯁꯦꯠꯇꯤ ꯅꯠꯇꯦ ꯃꯁꯤꯅ ꯚꯥꯔꯥꯗ ꯁꯥꯟꯗꯣꯛꯄ ꯅꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯀꯦꯁ ꯐ꯭ꯂꯣꯁꯤꯅ
अहमद इनकम से एसेट थाथे एसेट फंग पैसादो अदुने खर्चा तौवे मसिननी मोहना इना खुनबसे अदुम हेंगलैसे कईगुंबा सोंगे पुंसीदा इना खुनगे है तारगते सिगी ताइबसिंगसे ज्ञान मुन्ना ताबियो इना खुन्नबगी दमकता ऐसे पैसा कया यामना ताली हैबदो अदुदगी हेन इंपोर्टेंट ओइरिबसे आई करमाइना खर्चा तौवे हैबदुनी अखोइगी माइंड थॉट से कंज्यूमर ओइबगी माइंड थॉट सिदगी इन्वेस्टर ओइबगी माइंड थॉट तो अदुदा कन्वर्ट तौबा दरकार ओइरी बिजनेसमैन मयांग सिंगसिगा अखोइगे खेनरिबसे अचौबा इना खुनबा म ओइद्रि फोबा महoi सो सुक्तौ तौते इचम चमना दुम लई अदुगा अखोइना इना खुनद्रिङेदे होना इना खुनबदौना सो तौबा मोइगा माननबा चन्नबा होनबदनी अखोइनि इना खुनबा ngамद्रिबसे मसिननी मी अयामना कंप्लेन तौरिबसे अइना तोलो पिकपना अइना खुनबा ngамदबनी हेना कंप्लेन तौनरी मदुबु मसी अचुम्ब नत्ते फजब युम फजब कार तोप तोप खर्चा मयाम पुनमक्से हेंगलकपन मरम मोरगा मदु अखोइ इना खुनबा ngамदबनी मदुगी लिएबिलिटी दो अदुदुना अखोइद ओनजलगा पैसा कैदोंगैदा पिरोय मदुगी लिएबिलिटी दो अखोइदगी पैसा हेन हेन लोइथोकनबगी लंबीनी असिदा हाइख्रिबसिंगसे रोबोट की असेंगबो वरीदुनी ngasi maksu रोबोटना पृथ्वी की मफम कयादा चलगा पैसा कमाइना तुंगदनी हाइबगी अचौब प्रोग्राम तौवे मागे प्रोग्राम अमदा अटेंड तौरनबगी दमकता मागे दुगी टिकेट से 90,000 नि माना ताकपीबा पैसा ताननबगी पैसा तुंगनबगी लंबी से सिसिदा मतुंग इल्लगा मियोय खया अमसु मिलियनर ओइनरी रोबोट की पुंसीदा याम थुना अचौबा मिलियनर अम ओइखी अदुगी मतुंगदसु मासे खुदोंग थीबदगी मासे लेखादा तारखी अदुगा सिगी फॉर्मूला से सिनरगा याम थुना मुक्सु अचौबा मिलियनर अम ओइखी माना हाय इना खुनबसे यामना लाय अखोइगी माइंडसेट से खक्तंग चेंज तौ सिगी बुक से अइना पाब मतमदा अइगी लाइफ दा अचौबा मोटिवेशन अमा पिरखी वीडियो से इन्फॉर्मेटिव ओइ हेना खनबि तारगदी लाइक तौबियो मरुप मपांग सिंगदसु शेयर तौबियो सिगुम मखल की वीडियो से मखा ताना पांबि तारगदी कमेंट दा इरगा ताकबिरमो मयाम के कमेंट दुगी मतुंगिना लाइफ चेंज तौनिंगबा मी कया यामना लई हैबदो अइना खंगजदोरिमनी असिगी दमक्तदी लुइसनजरगे असिगुम कानबा वीडियो म पुरगा मुक लाक्सगे थैंक्स फॉर वाचिंग।